Imphal West ki manung channa leiba khumbong phawba loumee singda ising fanganabagi pandamda semkhiba ithei lakhong sing ngasidi kangkhathang oiduna leire. Hiram masigi matangda Youth Forum for Protection of Human Rights amadi Environment Conservation Network Eco Network ki thongmi singna pongmi singa loinana tha asigi tareta chattuna yangsinkhre. Khongsat adugi saruk am oina Nambol Assembly Constituency gi manung channa leiba Kabo Wakching maning Haukrungban, Konthaujam maning awang laikai amadi Bishnupur district ki Sunu Sifai maning laikai na chingba mafam singda lairiba ithei lakhongi mafam kaya da chattuna yangsinki. Project asi Planning Commission gi midyeng makhada houkhiba chahi 1958 da commission asina project asi approval tawki. Matam aduda 5-year plan gi haibadi chahi manga gi manungda semba saba loigani haina kendra lengakta thajaba pikhraba matungda project completed oire haina report thagalamkhiba tarabasu ngasidi kangkhathang oiduna adumak leire. Project asigi approve cost na punna lupa crore mariga lakh humfunithoi aduga actual cost na lupa crore 19 lakh 68 changna loisinki haiba report India Risk Wiki Water Resource Information System of India gi website ta mayek sengna yauri. Project asi Bishnupur district agi hauraga Imphal West ki khumbong phawba ithei lakhong asi phawduna chatkadawani. Project asi namaram oiduna lofam acre 1,000 hena amanga ta thokhanki. Lokinen hana seme lokinen dagi mo high kinen sida mu ising si pukhalaga somda low hingon koiba mayam am leibanina sikana ba pigani hana moina akoi gi patadar mayam dagi low mayam am isa gi patasi yauri patadar mayam dagi low mayam khairga hujik madu hujik tu khai gra matung da hujik lemori bisidi kari oitar ge habeda akoi de su kana ba phangdraba adagi mu ising su phangdraba adagi loumee mayam na hingon ko idun honam ba su kinin sinamu maning thangmo gra mamang thangmo madi lambi oina der ga sin pulap that khibani na koi ising machine khudong jab ama ba phangdreba koina chatkhiba khongsat aduda lamdam sing aduda khundariba tongan ba loumee kaya amana ngasi phawba ising marik ama phawba phangdana leiri. Loumee haiba sidi isingna jebika oiribani Lengak na loumee singi pothok marang kaina puthokna ba panam thamli haina chimbal thongda koilau lawna kanaroi adugi mahutta kangkhathang oidun targa sel kaya changna sakhiba ithei lakhong sing asida ising phanghanbiu lengak na tasinadan leiba tarabadi mamai thangda loumee singi oiba akanba ihau lakloi hainingai leite haiba wafam kaya phongdorakhi. Ising leitanadi akhoi gi rabi gi porchai mana masing atagi second crop first crop ate na sing masi ising jipi dramnina Iban lamdam asida akoi gi pukhri gi ising drain gi ising khudim mase piba ngamdramina mase gi Imphal men kenen asi totally mase fail oire. Loumee sing punamakna irang hortingai da aidi press ki puthang da ina banjaning ise masi gi irang si laktingai matam da masi padana department amadi kanogi sarkar gi side tagi masi amutang function hanagi normen da function tahon view Nakalamromda Churchandpur district ki manung channa leiriba Khuga dam gi Khuga major irrigation project asisu Manipur Planning Commission gi midyeng makhada houkhiba chahi 1950 da chawrakna lupa crore 15 changani haikhiba adu loisilakpada punna lupa crore 153 lakh 35 changhanduna houkhiba chahi 2013 gi October 3 da saba loisinki tawbatabu ngasi fawa Churchandpur district ki akoibada khundariba khulsingda ising fangdabagi khamthengna awaba chaithengdi adumak piri khulgi khunja kaya amana ising fangdabagi awaba kaya phongdoknarakhi akoi che saidan khunneba irrigation department gangbuna Khuga Canal tauriga hujik pause success oidreba chahi kunstra surega su ising lakte bane na kasu kana de bane ja sing lak pasina higher authority kangbuda pau pe biro asi fill up tauna naba hona biro sing yamwadana labuk tasu ising kaya sak leite amatasu nong tarkanda tapna lingaga akhoi khunsidi yamwa bani ising yam pam bani Canal su kaya su ising amatasu phangde bani adagi chingdagi wana loban khitang ni ko turin lok pisak pikpan ko adudagi lowraga cha bani khoi sida di low de sina low na cha de khoi na cha thak na bani